ꯍꯅꯨꯕꯒꯤ ꯅꯨꯄꯤꯅꯤꯅ ꯏꯕꯦꯟ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯏꯕꯦꯟꯅ ꯏꯁꯥꯅ ꯈꯪꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯐꯔꯦ ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯟꯁꯦ ꯐꯥꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯍꯟꯒꯦ ꯇꯧꯕꯅꯦ ꯀꯨꯀꯤꯂꯦꯟ ꯌꯧꯅꯕ ꯀꯨꯀꯤꯂꯦꯟꯗ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁ ꯁꯔꯀꯥꯔꯒꯤ ꯒꯥꯔꯤ ꯑꯇꯩ ꯑꯇꯩ ꯄꯣꯠ ꯆꯩ ꯃꯥꯟ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯀꯨꯀꯤꯂꯦꯟꯗ ꯊꯥꯔꯤꯕꯅꯦ ꯍꯧꯖꯤꯛ ꯀꯨꯀꯤꯂꯦꯟ ꯆꯠꯄꯒꯤ ꯐꯣꯔꯝ ꯀꯟꯅ ꯊꯥꯔꯤꯕꯅꯦ ꯑꯗ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯥꯟꯗꯦꯜꯒꯨꯝꯕꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯐꯣꯔꯝ ꯊꯥꯖꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯊꯥꯖꯜꯂꯣ ꯌꯥꯅꯤ ꯑꯃꯨꯛ ꯑꯃꯨꯛꯄ ꯑꯆꯧ ꯑꯆꯧꯕ ꯃꯈꯣꯏꯒꯤ ꯃꯁꯦꯟ ꯃꯋꯥꯏꯁꯤꯡꯗꯨꯅ ꯗꯤ ꯐꯣꯔꯝ ꯊꯥꯖꯟꯕꯗꯨ ꯂꯧꯒꯅꯨ ꯊꯥꯖꯟꯒꯅꯨ ꯌꯥꯝ ꯀꯟꯅꯗꯤ ꯊꯤꯡꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏꯅꯗꯤ ꯀꯨꯀꯤꯂꯦꯟꯗ ꯑꯃꯨꯛꯄꯨ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯆꯠꯅꯤꯡꯕ ꯃꯥꯜꯂꯦ ꯐꯣꯔꯝ ꯃꯣꯏ 1,000-2,000ꯗꯤ ꯊꯥꯖꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏ ꯃꯤ 90-50ꯗꯤ ꯈꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯣꯏ 90ꯃꯨꯛꯇꯤ ꯂꯩ ꯍꯥꯏꯌꯦ ꯃꯤ 4-5ꯗꯤ ꯁꯦꯂꯦꯛ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯀꯨꯀꯤꯂꯦꯟ ꯆꯠꯄꯒꯤ ꯃꯃꯥꯡꯗꯁꯨ ꯈꯔ ꯑꯍꯨꯝꯂ ꯃꯔꯤꯔ ꯑꯃꯗꯤ ꯊꯥꯈ꯭ꯔꯕꯅꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯒꯥꯔꯤ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯄꯣꯠ ꯆꯩ ꯆꯦ ꯆꯥꯡ ꯃꯌꯥꯝꯗꯣ ꯃꯣꯏ ꯀꯨꯀꯤꯂꯦꯟꯗ ꯁꯦꯟꯅꯅꯕ ꯃꯣꯏ ꯍꯥꯟꯅ ꯊꯥꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯤ ꯈꯔꯁꯦ ꯃꯣꯏ ꯃꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯂꯝ ꯑꯅꯧꯕ ꯁꯤꯇꯤ ꯑꯃ ꯁꯦꯝꯃꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯣꯏ ꯅꯨꯄꯤꯁꯨ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯅꯨꯄꯤꯁꯨ ꯂꯣꯏ ꯌꯥꯕꯅꯦ ꯊꯥꯖꯟꯕ ꯅꯨꯄꯤꯁꯨ ꯂꯣꯏ ꯊꯥꯖꯟꯕꯤꯌꯣ ꯌꯥꯅꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯈꯜꯂꯛꯑꯗꯤ ꯃꯣꯏꯁꯨ ꯀꯨꯀꯤꯂꯦꯟꯗ ꯆꯠꯄ ꯌꯥꯎꯗꯨꯅꯦ ꯀꯨꯀꯤꯂꯦꯟꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯨꯗ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯗꯕꯅꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯐꯣꯔꯝ ꯊꯥꯖꯟꯕꯤꯌꯣ ꯑꯗꯨꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯌꯥ ꯆꯠꯄꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯂꯩꯇꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯅꯣꯡꯃꯩꯒꯨꯝꯕ ꯕꯣꯝꯒꯨꯝꯕ ꯋꯥꯠꯂꯒꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯈꯔ ꯂꯩꯔꯒ ꯀꯨꯀꯤꯂꯦꯟꯗ ꯄꯨꯈ꯭ꯔꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯅ ꯊꯥꯡꯈ꯭ꯔꯅꯤ ꯍꯥꯏꯕꯅꯦ ꯀꯨꯀꯤꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯀꯩꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ ꯀꯨꯀꯤꯂꯦꯟ ꯆꯠꯄꯗ ꯀꯨꯀꯤꯂꯦꯟꯗꯣ ꯐꯖꯅꯕ ꯂꯩꯒꯤ ꯂꯩ ꯉꯥꯛꯇ ꯉꯥꯏꯅꯕ ꯄꯣꯄꯤꯗꯨꯁꯨ ꯈꯔ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯗꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯣꯏꯕ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯏꯗꯅ ꯏꯟꯖꯣꯏ ꯇꯧꯕ ꯌꯥꯏꯗꯅ